Lakhipuronline puthokchaba April ki tang 12 ningthaukaaba numit ki Khomjinba Pao tabirasi. Ahanbada maruoiba pao. Priya Lakshmi misi ki matangda asengba langlalangjing puthoknaba GSC na taksingkre. Pradhan Mantri Narendra Modi numinini ki oiba khongsetta Saudi Arabia da chirkadori. Naharol Khorirol Silub Assam ki mathang chahi ahum ki thausil kangup sengkre. National Manipuri Progressive Front na Laisram Tezmani ki sangai da chatuna awaba phongdokre. Bisha Kabi Rabindranath Thakur ki chahi chamaga humpumari suba mapok kumonga mari lenana Tripura da Nath ki jago isai sangdam natkre amasung Malem Gyani suba lanjauda Khurai Chingaban Mandopta bom thada ki bagi ningsing thorom pangthokre. Hojik mapung oiba pau tabirase. Delhi ki Noida laiba private company amada thabak tobi Lakhitrabi Bishnupur ki Ngaikhong Sipai Maning Laikai dagi Khangebam Priya Lakshmi ki hakchang ngarang Delhi ki AIMS da postmortem loiraba matung mahaki Lakhitraba hakchang ngarang Imphal da purakre. Misi asigi matangda semkiba JSC na thaudok asigi matangda langlalangjing puthokpinaba Manipur ki governor da taksingkre. Panba yai haukiba thangje numit ki ayuki pung 3:19 tarakpa matamda Delhi ki South East District ki Pilokari da laiba Maharani Park da Manipur ki Bishnupur District ki Ngaikhong dagi chahi kun surabi Khangembam Priya Lakshmi sina phangkibani. Mahak October 2013 dagi Delhi da mamanabi amaga lairakibani amasung Noida ki BPO company amada thabak tawbani. Police na di mahak asi masana sijabani haina chingnari. Building ki CCTV footage amada mahak building dagi chongtharakpa ukhisu hairi. Police na mahaki mobile phone dagi suicide note amasu phangkre aduda mahaki punsigi awapa kaya phongdokli hairi. Joint Action Committee Against the Brutal Killing of Priya Lakshmi Devi Khangembam JSC sina thaudok asigi achumba langlalangjin puthoknanaba phongdokre. Makoina thaudok asida chingnaba kaya lai haina palladuna mayek sengna thijinanaba demand tawri amasung Manipur ki governor da mateng pangbinaba haijakre. Laingak asina lupa lising anidagi henba UPI payment tobada Goods and Services Tax GST lauraroi haina ngarang phongdokre. Laibak asigi sel tungi loisangi maigedagi UPI asi micham mayamda khudongchaba pibagi damak semani ngasida GST thangmani haibagi wafam leite hairi. Adubu Prepaid Payment Instruments PPI sisingatuna pangthokpa merchant transaction singda interchange fee amadi lauragani haina National Payments Corporation of India NPCI na haike. Pradhan Mantri Narendra Modi numinini ki oiba khongsetta Saudi Arabia da chirkadori. Masigi pandamdi defense, energy amasung investment asigumba lam masida laibak anigi marida mapangal kankhat anbani. Maikei amaronda PM Modi na Elon Musk ka telephone da wari sanaduna technology ki lamda mateng pangnaba khanakre. Elon Musk na Bharata chahi asigi loisalakpada lakpa yai hairi. Ngarang April ki tang 10 nongmaijing numit ki ningthil ki pung 3 taba matamda Naharol Khorirol Silub Assam Lakipur ki sanglenda Silub ki chahi ahumgi anoba thausil kangup semkre. Achoibam Bijen na returning officer oiduna semkiba anoba thausil kangup aduda mathangsigna President oina Thoksom Pishanath BP ani Tahir Sajabam amasung Ayakpam Surjamuki General Secretary da Wahembam Binoy amasung Treasurer da Achoibam Bijen galonana Member Tara Nipan amasung Advisor Manga galonana mathangi chahi ahumgi thausil kangup semki. Tharomgi aroibada Manipuri Sahitya Parishad Tripura ki President Odiramba amasung Bangladesh India ki BP oiramba Rajkumar Jitendrajit amasung Manipur ki Khulung Isegi Saisakpa Ozaren Gose mitoina laikhitabada minute ama tumina leptana awapa phongdokhe. Silchar Ramnagar Tukogi Lakhitraba Laisram Tezamani ki sangai da chatuna National Manipuri Progressive Front ki thobuba singna awaba phongdokre. Lakhitraba ki sangai da Konsam Hemantana lamjingduna awaba phongdokhibada National Manipuri Progressive Front ki Working President Dr. Maimom Santi Kumar na Lakhitraba Laisram Tezamani asi Barak Tampak ki itihas mamut tana khangba British India ki matamda Assam ki mitei singi pibam ki matangda marik chungna khanglaba historian amani haikiba kalonana Vaishnavism amadi Sanskrit slok kayada pugning lipchaba me amani haiki.
ꯄꯥꯡꯊꯣꯛꯈꯤ ꯃꯍꯥꯛ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯅꯤꯇꯤꯕꯨ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯃꯤꯅꯤꯠ ꯑꯃ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯊꯧꯅꯤꯖꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯐ꯭ꯔꯟꯠꯀꯤ ꯊꯧꯕꯨꯕꯁꯤꯡ ꯍꯤꯖꯝ ꯑꯔꯨꯟ ꯄ꯭ꯔꯣꯃꯤꯂꯥ ꯗꯦꯕꯤ ꯂꯃꯥꯕꯝ ꯂꯤꯂꯤ ꯑꯦꯟ ꯍꯦꯔꯣꯖꯤꯠ ꯇꯤ.ꯑꯦꯁ. ꯇꯣꯟꯁꯤꯡ ꯑꯦꯁ. ꯕ꯭ꯔꯖꯕꯥꯕꯨ ꯑꯃꯗꯤ ꯃꯥꯏꯕꯝ ꯗꯤꯖꯦꯟꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯥꯏꯁ꯭ꯔꯝ ꯇꯦꯖꯃꯅꯤꯒꯤ ꯂꯣꯏꯅꯕꯤ ꯕꯤꯃꯣꯂꯥ ꯗꯦꯕꯤ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯂꯦꯡꯕꯤꯔꯛꯈꯤꯕꯁꯤꯡꯗ ꯇꯧꯕꯤꯃꯜ ꯈꯪꯕꯣꯛꯈꯤ ꯄꯟꯕ ꯌꯥꯏ ꯍꯧꯖꯤꯛꯅ ꯅꯦꯁꯅꯦꯜ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐ꯭ꯔꯟꯠ ꯑꯗꯨꯒ ꯃꯇꯝ ꯑꯃꯒꯤ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐ꯭ꯔꯟꯠ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯑꯦꯜ ꯇꯦꯖꯃꯅꯤꯅ ꯊꯧ ꯄꯨꯔꯤꯉꯩ ꯃꯇꯝꯗ ꯑꯁꯥꯝꯒꯤ ꯏꯇꯤꯍꯥꯁꯇ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯉꯁꯤꯁꯨ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯗꯣꯂꯨ ꯕꯣꯔꯈꯣꯂꯥꯗꯒꯤ ꯖꯦꯠꯄꯤꯁꯤ ꯃꯤꯀꯜꯗ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ಶ್ꯔꯤ ꯀꯣꯡꯀꯣꯟ ꯅꯥꯔꯥꯌꯟ ꯁꯤꯛꯗꯥꯔꯕꯨ ꯕꯔꯥꯛ ꯚꯦꯂꯤ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁꯅ ꯁꯧꯒꯠꯈ꯭ꯔꯦ ꯕꯔꯥꯛ ꯚꯦꯂꯤ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯗꯣꯂꯨ ꯕꯣꯔꯈꯣꯂꯥ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ ꯖꯦꯠꯄꯤꯁꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ శ్ꯔꯤ ꯀꯣꯡꯀꯣꯟ ꯅꯥꯔꯥꯌꯟ ꯁꯤꯛꯗꯥꯔꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯈ꯭ꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯦꯝꯕꯔ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ ꯑꯃꯁꯨꯡ ꯀꯆꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯕꯤꯖꯦꯄꯤ ꯌꯨꯅꯤꯠꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤ ꯕꯔꯥꯛ ꯚꯦꯂꯤ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯀ꯭ꯔꯝ ꯂꯀꯤꯀꯥꯟꯊ ꯁꯤꯡꯍꯅ ꯗꯣꯂꯨ ꯕꯣꯔꯈꯣꯂꯥꯒꯤ ꯚꯣꯇꯔꯁꯤꯡꯅ ಶ್ರೀ ಕೊಂಕಣ್ ನಾರಾಯಣ್ ಸಿಕ್ದಾರ್ಬು ಮಾಯಿ ಪಾಕನನಬ ಹೈಜꯈ꯭ರೆ ಚೇಂಬರ್ ಅಸಿಗೆ ಅತೈ ಮಿಹುꯠಸಿಂಗಸು ಶ್ರೀ ಸಿಕ್ದಾರ್ಬು ಸೌಗꯠಪಿನಬ ಹೈಜꯈꯤ मालेमगी अनिसुबा लंजाउदा जापान न मणिपुरगी खुराई चिंगांगबम मांदोक्ता बोम थादरखिबगी 42सुबा निंगसिंग थौरम ngarang पांगथोखरे इंग कुमजा लिसिंग अमगा चमापन निपुहुमदगी एप्रिल तांग कुन लेबाक पोको नमिता बोम थादरखिबगा लोनना मणिपुरगी नुपी आंगांग आहै चामरोंगी मथक्ता सिखि हाइरिबा मफम असिबु निंगसिंगबा ओइना थौरम असि लेप्तना चाहि खुदिंग पांगथोक्तुना लाकपगुम नुमित असिदा नट संकीर्तन गलोनना खना नैनबगी थौरम अमसु पांगथोखि लांदा लेखिद्रबसिंग इमुंग मनुंग यावना हैकट पांगथोखि लेखिद्रबसिंग इकायखुमनबा उत्पा ओइना मिनिट 2 तुमिन लेप्तना अवाबा फोंदोखि पनबा याय भारतता लैरंबा जापानगी एम्बेसडर केंजी हिरामात्सुना कुमजा लिसिंग 2013 की मेगी तांग 18दा मफम असिदा लाक्तुना हैकट तमख्रे ngarang पांगथोखिबा थौरम अदुदा सकनायरबा स्कॉलर युनांग राजेश्वर चिंगांगबम मांडव सेवायुत कमिटीगी वाइस प्रेसिडेंट चिंगांगबम इंगोचा जनरल सेक्रेटरी थांगजम इबोहनबी हानगी हॉर्टिकल्चर डिपार्टमेंट की मिसिंग डायरेक्टर खुराइजम रतन कुमार अमसुंग सीनियर कॉलमनिस्ट डॉक्टर आर.के. गुणचंद्रन चिंबा म्यूजिक सरुक जाखी हाइरिबा मफम असि मणिपुर लेंगाकी इंस्ट्रूमेंट्स एंड आर्कियोलॉजिकल साइट्स एंड रिमेन्स एक्ट 1953 की मखादा लेंगांगना सखंगलबा मोनुमेंट अमा ओइन थमननबा अकनबा थबक लौकननबा वारेप रखी अखोई ब्रिटिशना इम्फाल कोहिमा 1942 मोगी सेवाई मैम पुंजन पुजल केम साब होरे जगह जगह एरोप्लेन ताबम सेमगत होरे मैम सेमगत होरे अदुदा मसाइगी लाइबक थीब थौदोक्ता एप्रिल की तांग कुन 1943 सिदा अखोई मयामना चिंगाम मांतोप हाइना खंगनरिब मफम सिदा नुमितुदा अखोई जापान की मोइना ngसाइगी सिदा चिंगाम मातो तमहेता थादरको नतेबा मी मैम सिदा चंगन उबगुंबा दे सेबाई केम लेरमगद्रा सेबाई केम मी मैम प्लप लेबनिना अदु मफम फम थादबदुदा तजा ने खंगदबदगी मोइ थादगिबा ओइदोइनेबा मदुदा थादगिबदा नुमितुदा एप्रिल की तांगकुंद थादरिसी खुराई अखोइगी चिंगाम मातो सिगत नतबिदा परेंग थादरकोदुना अखोइगी सोमबु ngसाइबो ओइ थादे अदे मंत्री बुकी परेंग बाजार परेंग जगह जगह लोई थादेबा अदुदा मणिपुर की मी चामगा कुंथ्रा मुक नुमितुदा सी अदुगा चिंगाम मातोपता सी गिबदु क्याम सीदोइनो हाइबदुदी अखोइ लिस्ट खरा मदि खंदोपा ngमग्रे ममांगदा खुराइगी एरिया स्वाइदा मी चाम मुक्ति सी मी की चाम दुइ मनुंगदा मातोपसिगी फंक्शन नुमितुगी उसोपतुदा सीगी मी जी क्यानो हाइबदुदी अखोइ मदु खंदोपा मदु ngमद्री हजि फाउदी विश्व कवि रवींद्रनाथ ठाकुर की चाही 150 सुबह मपो कोमन गमरी लेना त्रिपुरा रवींद्र परिषद की चाही की साहित्य मेला लेना निमित हुमनी चुम्ब पांगथोखिबा त्रिपुरा पुंबगी ओइबा नाटकी जगोई इसै चांगदमनख्रे रवींद्र संगीत रवींद्र नृत्य
Lebak Ningbay Say, Sairem Kiba, Wari Macha Paba, Wareng, Wari Macha Iba, Layepa, Jagoina Chingbaga Linana, Manipuri amasung Tripuri Kulang Isay competition Lusin Ki. Ngarang April Gitangkun, Parisarasigi Agartala Dapini Prihada, Manipuri amasung Tripura gi folk song Tangkamnaki. Parisar Ki Thobu, Wangthem Biramongol amasung Rekha Bhattacharjina, Taramadu Silanki, Konsam Atul amasung Siza Molina Just Oigana Pangthokkiba Manipuri folk song competition aduda Lal Singh Muragi, Leisangthem Asa amasung Narayan Kamargi Haiguzam Ongbi Kandesurina Mathangsina Ahanba Anisuba position Loki. Nakal amaromda Tripuri folk song da Shreya Devarmana position Loki. Maduda Katrina Madhavi amasung Tarun Baladev Varmana Just Oigiki. Lagliba Megi Tang Taruk Parisarasigi Sahitya Mela Lusinbagi Tharonda Tongan-tonganba Lolgi Lebak Ningbagi Sayda Manipurigi Oina Langonjam Chanu Abantika Sarugyagani Lodana competition asida mai paklabasinda manasu lanthokani haina Agartala dagi phongba paw asina hairi. Nungairaba Pao Yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Cachar Assam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Khanganjaba ma Infinity Knowledge Center Lakhipur Khunungna Mahiroi Singidamak Nungairaba Pauzelama Puduna Lakchari Jawahar Navodaya Vidyalaya amadi Sainik School tamnabagi entrance loinana Sarkar ki thabak changbagi parikha gi damak center asina athuba matamda coaching haujaragani loinana class 4 dagina class 12 phawbagi mahiroi singi general maths advanced maths general science amasung grammar tambagi anoba batch su haujaragani Mamang thabadasu SSC GD amadi ADRE gi parikha singdasu Infinity Knowledge Center asina mai pakna candidate kya su puthokre mahiroi singna admission gi akupa marol gi damak sar technician gi mobile number 7002554061 number asida paw phaunabiu Energy Healing Center Rongpoda computer gi matena Anoba madi ariba anaba singbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anaba singi report lokthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising mari gi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi lena sine chingba layeng da yaragani loinana matam sangna hu chemba hidak charakpadagi side effect amadi I da hu chemba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba lejare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsin birabu mangjongna appointment ki damak mobile number 9395732456 number asida call to bilakna bakhanganjari Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Priya Lakshmi Misi gi matangda asengba langlalang sim puthoknaba JSC na taksingkre
प्रधानमंत्री नरेंद्र मोदी नुमिनिनी की ओइबा खोंगसेता सऊदी अरबिया दा चरकदौरी नहारोल खोरिरोल सुलुब असम की मथंग चही अहुम की थौसिल कांगुप सेमख्रे नेशनल मणिपुरी प्रोग्रेसिव फ्रंट ना लाइसम तेजमनी की संगाई दा चतुना अवाब फोंदोखरे विश्व कवि रविंद्रनाथ ठाकुर की चही चामगा हुमपुमरी सुब मपोक कुमोनगा मरी लेना त्रिपुरा दा नाथ की जगो इसे संगम नखरे अमसुंग मालेम ज्ञानी सुब लंजाउदा खुराई चिंगाबम मानदोक्ता बोम थादखिबगी निंगसिंग थौरम पांथोखरे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।